yam wana yen chama chama dang loiraga chakhum degi loire adugi matung amuk yumjauda loire amuk mayai kada amuk loi smaina dum awaba mayam mayoknaraba matungda tapna tapna dum hotnabagi matungina mapuna pinabiba haigadra Aigi laifam si lilong kendra ki manung chana laiba lilong horobi ubak thong maning aigi nupa ki ming na Muhammad FM Ektiar Ahmad mahak ki maming da pharmacy su laijabani mahak loina na pharmacy tawminabani ai mahak ki loina bini adise akhoi na hoji ubada pharmacy yam chauna su laire aduga yen su khaniyam na lai ado yam chauna mai pa su male khoi sum ubada su thajabadu su ado pharmacy hodo ki budai se khoi na awaba thengnar kiba te ki de du mure khara hajiyo pharmacy hodokpa haibasi di 2017 dwai dagi tawdorokpani adugi mamang oina 2010 dagi yel loiba haujarakpagi matungina 2010 da yam wana yen chama chama dang loiraga chakhum degi loire adugi matung amuk yumjauda loire amuk mayai kada amuk loi smaina dum awaba mayam mayoknaraba matungda tapna tapna dum hotnabagi matungina mapuna pinabiba haigadra adugi matungina tapna tapna sum chaukhalaga dudagi hariba mafam ase hojik isana laijaraba matungda lausang ama laijaraba matungda tapna tapna 2017 da pharmacy hanba sakhibani adugo mayamnadi ngai labukta sabani haraga asa angaubani yam haibiki adubu tapna tapna mapugi thaujandagi mai pa aga ngasi mayamna masak khara makhaidi khangbiba haibadu oire yam nungai je do iche na haibiba do so yamna wana Hourakkhiba wari si yaujre aduda haji sarkar gi oiba matam gi oiba senthang pibagi adagi startup program da dugumba kayamasu sarkar sina matam gi sarkarna tawi habisu mayamna taje do hariba farm siga mari lainane che khoina sarkar dagi karamba mating phangkhibadi laibra hojik phogi oina di sarkar dagi karigum mating ama pho phangba khangkhiba laitri aduga aikhoina su hojik ki matam sida haibadi sarkar dagi mating loba haibasi adum process mayam changi ba mayam se hotnaba matamda aduki matik awaba oibana maram oiraga aikhoi hojik phoba adugi lambi dadi khong thangjinjadri ado lairiba awaba mayam si hidang samlapna awaba mayam mayoknariba sarkar gi mafam dagi aikhoina mating lawningiba posi lawnanabagi damakta pada process changiba mayam si khara makhaidi handhabiraga oiraba taragadi aikhoisu adum makhoi sarkar gi mafam dagi adum mateng si lauragadi ya mai pa ama oinabagi damakta hotna janingi adu iche hajik lairiba hajik se winter season su oire khoi chaliba tha si 2025 ki 1st January su oire ngasi si adu winter season oibanina khoi hajik ingba matam su oibanina yen si anai yorok kholakpada adugum badadi che khoina karamba sesing tharong lakhotpige hauji winter sidadi adu kimati awaba haibase awaba yamna mayokne aduga winter matam sida yensi pura sendong haiba sendong si hauji ki matam sidadi wariba ikhoina tawriba mawong siga aduga yam chana dabagi mawong da adu kimati hotna winter matam sida adu bhajana wariba duga ikhoina phangiba sendong sigadi yamna kari tawdre aduna poultry farm tawbiriba punamakna su matam sigi matungina mai gi aigi yengonda yam thanna leire haraga hekta yonthokpa degi sitkhraga loire numit 45 days suragadi jar pithokpa gi hainabi channabi ama leiriba mayam se sigumba si khitang khan thaminaraga wariba sigi matungina ikhoisu sendong khitang phangadra haraga hingnong thin tumdana hotnarini aduga summer da loibaga winter da loibaga adugi matik yamna khetnariba posida amuka farmer mayamna gyanta bidaba haigadra ngahaki agogi saga yenga khaidokna ba haigadra machi khuding maktagi adugi matik yam hongna mai gi loi horoga loire haibagi mongda thadokna rakpa haigadra sina maram oiraga hojikti awaba yamna mayoknai winter season si hek oirapada ikhoida sendong haiba sendong si machet amta laite adubu hojik khitang ngasi dagi tha ani muki mamang sidadi
ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯂꯒ ꯏꯁꯥꯒꯤꯗꯒꯤ ꯇꯪꯈꯥꯏ ꯃꯥꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏ ꯑꯗꯣ ꯉꯁꯤ ꯉꯔꯥꯡꯁꯤꯗꯤ ꯈꯤꯇꯪ ꯐꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯏꯆꯦꯅ ꯍꯥꯏꯕꯤꯈꯤꯕ ꯃꯥꯔꯀꯦꯇꯤꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯡꯅ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯄꯒꯤ ꯑꯇꯣꯞꯄ ꯐꯥꯔꯝꯁꯤꯡꯗꯒꯤ ꯂꯩꯕꯁꯦ ꯁꯤꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯑꯒꯗꯤ ꯐꯥꯔꯝ ꯑꯇꯣꯞꯄꯁꯤꯡꯗ ꯏꯐꯦꯛ ꯃꯌꯥꯝ ꯂꯥꯛꯇꯣꯏꯅꯦꯕ ꯐꯥꯔꯝꯁꯤꯗ ꯄ꯭ꯔꯥꯏꯁꯇꯣ ꯃꯥꯒꯤ ꯃꯃꯜꯗꯣ ꯃꯥꯟꯅꯗꯕꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯔꯖꯥꯗꯁꯨ ꯃꯗꯨꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯨꯒꯤ ꯃꯇꯥꯡꯗ ꯀꯟꯐ꯭ꯌꯨꯖꯟ ꯑꯃꯁꯨ ꯆꯃꯝꯅꯕ ꯑꯃꯁꯨ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯆꯦꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯟꯒꯤ ꯐꯥꯔꯝꯁꯤꯡꯁꯤꯗ ꯃꯥꯔꯀꯦꯇꯤꯡꯒꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯃꯜꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯋꯥꯐꯝꯗꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯤꯟꯇꯔ ꯁꯤꯖꯟ ꯍꯥꯏꯔꯁꯨ ꯁꯝꯃꯔ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯌꯦꯟ ꯂꯣꯏꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯣꯏꯔꯤꯅꯦꯕ ꯌꯥꯝꯅ ꯋꯥꯅ ꯂꯣꯏꯔꯤꯕꯅꯤꯅ ꯃꯥꯒꯤꯗꯣ ꯍꯣꯡꯅ ꯌꯣꯜꯂꯦ ꯑꯩꯒꯤꯁꯨ ꯌꯣꯟꯒꯗꯕꯅꯦ ꯍꯥꯏꯔꯒ ꯄꯪꯌꯣꯟꯇ ꯌꯣꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯕꯤꯗꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕꯅꯤ ꯍꯥꯏꯔꯒ ꯑꯗꯨꯒꯨꯝꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯔꯒ ꯍꯣꯡꯉꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯅꯤꯜꯂꯒ ꯆꯠꯈ꯭ꯔꯒ ꯄꯪꯌꯣꯟꯇ ꯌꯣꯟꯊꯣꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯍꯟꯒꯨꯝꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯏꯆꯦ ꯃꯔꯨꯑꯣꯏꯅ ꯃꯥꯔꯀꯦꯇꯤꯡꯁꯤ ꯌꯦꯟꯁꯤꯡꯁꯤ ꯀꯔꯝꯕ ꯃꯐꯝꯗꯗꯤ ꯊꯥꯕꯤꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟ ꯁꯦꯟꯇꯔ ꯃꯆꯥ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯑꯗꯨꯝ ꯄꯤꯔꯦ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯒꯤꯗꯤ ꯑꯆꯧꯕ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯄꯤꯛꯅ ꯌꯣꯟꯕ ꯍꯥꯏꯕꯁꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯆꯧꯕ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯤ ꯑꯗꯨꯝ ꯌꯥꯎꯏ ꯃꯇꯝ ꯁꯥꯡꯅ ꯊꯝꯃꯛꯑꯕꯅꯤ나 ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯑꯌꯥꯝꯕꯅꯗꯤ ꯑꯆꯧꯕ ꯍꯥꯏꯕꯁꯤ ꯄꯥꯝꯅꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕꯗꯨꯒꯤꯗꯃꯛꯇ ꯇꯧꯔꯒ ꯄꯨꯟꯅ ꯊꯥꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯗꯦ ꯑꯣꯀꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯏꯆꯦꯅ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯥꯔꯀꯦꯇꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯂꯧꯔꯒꯗꯤ ꯑꯩꯈꯣꯏ ꯈꯔꯁꯨ ꯌꯦꯡꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯃꯝꯗꯨꯒꯤ ꯃꯃꯜꯗꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯄꯨꯂꯞ ꯊꯥꯗꯣꯏꯔꯥ ꯑꯣꯔ ꯖꯁ ꯃꯌꯥꯝ ꯄꯨꯟꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛꯒꯨꯝꯕꯒꯤ ꯌꯥꯝꯅ ꯂꯧꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥꯗꯗꯤ ꯑꯣꯐꯔꯒꯨꯝꯕꯁꯨ ꯄꯤꯕꯤꯕ꯭ꯔꯥ ꯏꯆꯦ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯑꯗꯨ ꯃꯔꯛꯇ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯔꯝꯖꯥꯟꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯝ ꯁꯤꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯑꯣꯐꯔꯗꯤ ꯑꯌꯥꯝꯕꯅ ꯃꯔꯛꯇ ꯑꯗꯨꯃꯥꯏꯅ ꯄꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯤ ꯅꯥꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯁꯤꯗ ꯀꯃꯟ ꯑꯣꯏꯅ ꯌꯦꯟꯗ ꯅꯥꯕꯁꯤ ꯀꯔꯤ ꯂꯩꯅꯥꯅꯣ ꯑꯗꯨꯒ ꯃꯗꯨꯒꯤ ꯂꯩꯅꯥꯗꯨꯃ ꯅꯥꯔꯒꯗꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯍꯤꯗꯥꯛꯇꯤ ꯁꯤꯖꯤꯟꯅꯕꯤꯒꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯅꯥꯕ ꯍꯥꯏꯕꯁꯤ ꯂꯣꯛ ꯊꯨꯡꯕ ꯍꯥꯏꯕꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯑꯣꯏꯒꯜꯂꯤ ꯂꯣꯛ ꯊꯨꯡꯕ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯑꯣꯏꯒꯜꯂꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯆꯥꯅ ꯉꯥꯛꯊꯣꯛꯍꯧꯔꯒꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯐꯩ ꯃꯇꯝ ꯆꯥꯅ ꯉꯥꯛꯊꯣꯛꯍꯧꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯍꯤꯗꯥꯛꯁꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯅꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯗꯥꯛꯇꯤ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯅꯔꯦ ꯑꯗꯨ ꯂꯣꯛ ꯊꯨꯡꯉꯗꯤ ꯂꯣꯛ ꯊꯨꯡꯕꯒꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯅꯧꯕ ꯌꯦꯟꯒꯤ ꯐꯥꯔꯝ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯏꯆꯦꯅ ꯃꯈꯣꯏꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯂꯩꯗꯅ ꯍꯥꯏꯕꯗꯤ ꯌꯦꯟꯒꯤ ꯐꯥꯔꯝ ꯑꯃ ꯇꯧꯔꯒꯗꯤ ꯃꯥꯒꯤ ꯄꯥꯛ ꯆꯥꯎꯕꯗꯤ ꯁꯤ ꯑꯣꯏꯒꯗꯧꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯁꯤꯒꯤ ꯇꯦꯝꯄꯔꯦꯆꯔ ꯑꯃ ꯑꯣꯔ ꯃꯐꯝꯗꯨꯃ ꯈꯔ ꯃꯦꯟꯇꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯏꯆꯦꯅ ꯀꯅꯥꯒꯨꯝꯕ ꯍꯦꯛ ꯇꯧꯅꯤꯡꯕ ꯏꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞ ꯅꯍꯥ ꯑꯣꯏꯕꯁꯤꯡ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯇꯧꯅꯤꯡꯕ ꯍꯥꯏꯕꯁꯤꯗ ꯌꯦꯟ ꯂꯣꯏꯕ ꯍꯥꯏꯕꯅꯤ ꯋꯥꯗꯗꯤ ꯌꯥꯝ ꯂꯥꯏꯅ ꯌꯦꯟ ꯂꯣꯏꯕ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯦꯟ ꯂꯣꯏꯕ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛꯇ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯌꯦꯟ ꯂꯣꯏꯕ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯌꯥꯝ ꯃꯨꯟꯅ ꯅꯩꯅꯕ ꯃꯌꯥꯝ ꯐꯖꯅ ꯈꯪꯕ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯔꯒ ꯌꯥꯝꯅ ꯀꯔꯤ ꯇꯧꯗ꯭ꯔꯒꯗꯤ ꯍꯦꯛꯇ ꯑꯩ ꯂꯣꯏꯅꯤꯡꯉꯤ ꯍꯥꯏꯔꯒ ꯂꯣꯏꯔꯒꯗꯤ ꯌꯦꯟ ꯂꯣꯏꯕꯒꯤꯗꯃꯛꯇꯗꯤ ꯃꯥꯏ ꯁꯨꯡꯄꯥꯛ ꯄꯥꯛꯑꯣꯏ ꯑꯗꯣ ꯍꯣꯠꯅꯒꯦ ꯌꯦꯟ ꯂꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯌꯦꯟꯒꯤ ꯃꯔꯝꯗ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕ ꯌꯦꯟꯒꯤ ꯃꯔꯝꯗ ꯌꯥꯝ ꯐꯖꯅ ꯊꯤꯖꯟꯕ ꯑꯗꯨꯒ ꯌꯦꯟꯒꯤ ꯃꯔꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩ ꯈꯪꯉꯦ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯅ ꯂꯣꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦꯅꯁꯨ ꯑꯩꯈꯣꯏꯗ ꯑꯃꯗꯤ ꯃꯌꯥꯝꯗꯁꯨ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯃꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯁꯦꯌꯔ ꯇꯧꯕꯤꯔꯦ ꯏꯆꯦꯁꯤ ꯃꯇꯝꯁꯨ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯑꯔꯣꯏꯕꯗ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯐꯥꯔꯝꯁꯤꯗꯁꯨ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯦ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯔꯦ ꯑꯗꯨꯅ ꯃꯁꯤ ꯁꯔꯀꯥꯔ ꯈꯛꯀꯤ ꯅꯠꯇ꯭ꯔꯒꯁꯨ ꯁꯤꯒꯨꯝꯕ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯏꯆꯦ ꯑꯩꯈꯣꯏꯅꯁꯨ ꯃꯦꯁꯦꯖ ꯑꯃꯗꯤ ꯃꯌꯥꯝꯗ ꯄꯤꯔꯤꯅꯦꯕ ꯑꯗꯨꯅ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯃꯈꯣꯏꯗ ꯀꯔꯝꯕ ꯃꯦꯁꯦꯖꯇꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯄꯤꯕꯤꯅꯤꯡꯉꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯈꯛꯇꯅ ꯊꯕꯛꯅꯤ ꯍꯥꯏꯔꯒ ꯉꯥꯏꯔꯒ ꯂꯩꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯤꯡꯕꯗ ꯌꯥꯝ ꯂꯥꯏꯅ ꯇꯟꯗ꯭ꯔꯒꯗꯤ
ꯑꯗꯨꯝ ꯍꯤꯡꯕꯗ ꯌꯥꯝ ꯂꯥꯏꯅ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯑꯗꯨꯝ ꯌꯦꯟꯕꯨ ꯂꯣꯏꯔꯣ ꯉꯥꯅꯨꯕꯨ ꯂꯣꯏꯔꯣ ꯑꯗꯨꯒ ꯁꯟꯕꯨ ꯂꯣꯏꯔꯣ ꯑꯩꯅ ꯂꯣꯏꯔꯤꯕ ꯑꯩꯅ ꯄꯥꯏꯔꯨꯔꯤꯕ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯁꯤꯟꯐꯝꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯥꯎꯈꯠꯀꯗꯒꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯒꯗꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯦꯟ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩ ꯌꯦꯟ ꯂꯣꯏꯔꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯦ ꯑꯩꯒꯤ ꯌꯦꯟꯒꯤ ꯊꯕꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪ ꯆꯥꯎꯈꯠꯀꯗꯒꯦ ꯆꯥꯎꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯟ ꯑꯣꯏꯔꯁꯨ ꯉꯥꯅꯨ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯩ ꯊꯋꯥꯏ ꯌꯥꯎꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯊꯤꯖꯟꯕ ꯂꯦꯞꯄ ꯌꯥꯗꯦ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯗꯨ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯏꯟꯈꯠꯂꯛꯏꯕ ꯄꯨꯝꯅꯃꯛꯅ ꯃꯥꯅ ꯄꯥꯏꯔꯨꯔꯤꯕ ꯌꯦꯟ ꯑꯣꯏꯔꯁꯨ ꯉꯥꯅꯨ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯂꯣꯏꯕ ꯃꯇꯝꯗ ꯊꯋꯥꯏ ꯌꯥꯎꯅꯕꯨ ꯍꯣꯠꯅꯔꯒꯗꯤ ꯃꯥꯏ ꯄꯥꯛꯇꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯌꯨ ꯃꯥꯏ ꯄꯥꯛꯅꯕ ꯑꯐꯕ ꯂꯝꯕꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯠꯄ ꯉꯝꯕ ꯍꯧꯒꯠꯂꯛꯏꯕ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯅ ꯅꯤꯁꯥ ꯆꯥꯔꯒ ꯑꯗꯒꯤ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯆꯥꯁꯜꯂꯒ ꯊꯛꯆꯜꯂꯒ ꯂꯩꯗꯧ ꯁꯔꯨꯛꯇꯤ ꯑꯩꯅ ꯉꯝꯖꯕ ꯊꯥꯛꯇ ꯑꯦꯅꯤ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯏ